सरकार के वांगलोय एम ओकेंद्रना फोंदोखिबदा एजेंडा संग अदुगी मनुंगदा आईएस ऑफिसर में लुसिंगबा मणिपुर लोल के तुंगानबा डायरेक्टोरेट अमा लिंगबा थासगी तांग 13 इम्फाल एयरपोर्ट की फाखिबा ड्रग की केस सीबीआई दा सिनाबा एडोक ओने लेरिबा फास्ट ट्रैक कोर्ट अनि परमानेंट कोर्ट ओंकटपा एमजेल लोइसिंदबदगी तोलो फंगदन लेरिबा ओजा संगी था अहुम कोमदोक्तर तोलो फंगनबा अयाबा पिबा सही खुदिंगी एमपीएससी ना स्टेट सिविल सर्विस एग्जाम पांगथोकपा क्लास 9 अमसुंग 10 की लाइरिक सिंग मैठै मेयकता हांदोहनबा मेरीकॉम के एकेडमी हांदोनबा एकर अहुम चावल लंपीबा हाइबन सिंगबा वरेप सिंग लौख्रे डायरेक्टरेट ऑफ लैंग्वेज प्लानिंग एंड इंप्लीमेंटेशन हाइबनी सिगी मतांग दे कोई स्टेट कैबिनेट ना अयाबा पिबीदुना होजे कोई स्टेट सिदा आईएएस ऑफिसर मना मदुगी हेड ओइदुना डायरेक्टरेट अमा लेरनी सिनी मणिपुर मियाम दा थमजरिबा लोइना मतम क्या की ममांगदगी मणिपुरी लैंग्वेज न निपाल सब शेड्यूल दा चंगिबा 1992 दगिनी चही कुन मपुंग फारे सो अमना तगा मदगी खोई थिंदरगसु मसी थेंगगसु थेंगना गवर्नमेंट सिना सिगी फेपसी लोरपसे कोई पुनमकी लाइफ फबनी लोइना कोइना पाखलंबा वारंबा नुंगाइतबा लेरंबा अकीबा लेरंबा कोई स्क्रिप्ट से मांगिद्रा मसिबु यंजिनबिद्रे गाइना लम कयादगी ऑर्गेनाइजेशन कयादगी थंबीरंबा अपील तोबा मयाम से कोई फुलफिल तब जनवरी की तांग 13 टैबलेट खरा कंसाइनमेंट खरा एयरपोर्ट फाबा है स्टेट की पुलिस ना सही मतांग से अमदाना चिंग बतैती क्या ना हाइनरकपा दुगा मसे लेरंबा मरी मखोंग खंगदबा दुगा अमगा थंजनदुना अमगा चिंगनदुना लेबसे सिकोगनबा स्टेट कैबिनेट ना मसे सीबीआई दा सिनबगी वाइब लोरे लोना काय खुमजरिबा मणिपुर की चीफ मिनिस्टर ना याम हक्चिन लोबगा लोइना भारत की प्राइम मिनिस्टर दा मसु होम मिनिस्टर दा अइबे चेरोल सु तोंगाना थारुना हिरम सिदा हेना सेक्शन थोराम लोकनबा मसे स्टेट कैबिनेट ना खनि एडोक ओइना फास्ट ट्रैक कोर्ट अनि लेरम बसे ngasi स्टेट कैबिनेट ना रेगुलर परमानेंट फास्ट ट्रैक कोर्ट ओइना चलिबा विद इफेक्ट फ्रॉम 1 मार्च 2012 तगी रिट्रोस्पेक्टिव ओइना कोई लोकल ले हरगा से कोई थमनी लोइना फास्ट ट्रैक कोर्ट से लेरबा मतुंगददी स्टेट से थेंगरिबा क्राइम सिंग नुपी दा चथरिबा नुवाइतबा थौदो रेप केस सिंग दा ट्रायल चथबदा यामना हेना कुदोंग छाब लेरनी लोइना स्टेट से हौजी थेंगरिबा अवाबा सिंग द कोई मियाम पाखनरिबा आइन की ओइबा जस्टिस से याम थेंगना फंगी हाइबने चिंग मयाम दो असिदे कोई फास्ट ट्रैक कोर्ट से फुल टाइम द पामने लेदोरमनिना सिगी अवाबा से को अनि लोइना लेरिबा मणिपुर मियाम दा तम चाना जस्टिस फंग भारत के इतिहास प्लान के सेंपम हंथानबा सी मणिपुर स्टेट अहानबो ओइरे हाइना बीजेपी मणिपुर ना मराल सिक्रे ngasi बीजेपी की निताइबा चुटेक्ट लाइबा ऑफिस पांगथोखिबा पाउमिसिंग उनबदा पार्टी असगी कोर कमिटी के कोर चेयरमैन प्रोफेसर गामुई कांबैसु सरुयाके प्रोफेसर ना फुंगदोखिबदा एनडीए की मतमदा सेमखिबा एंटी डिफेक्शन लॉ की मपानदगी ओक्रम इबोबिना टाम अहुमलक चीफ मिनिस्टर ओइजबा ngambani हाइके पार्टी असगी आरटीआई सेल की कन्वेनर एल जताना लिसिंगनि तरानिथोय तराहुमदो की प्लान के सेंपम असि करोड़ लिसिंग चौवा ओरमबदगी करोड़ चनिपाल यांखै हंथन बायबसी स्टेट असिद डेवलपमेंट तौद्रे सरकार असि मनिंगलोमदा हंथरे हाइबने स्टेट असिगी दमकता खनना थबक तबगी महुता पॉलिटिकल पार्टी की सोंथोक तोंजिन दा ओइने चीफ मिनिस्टर वादन लेरे हाइके प्लान की पिरप पैसा से यूटिलाइज तौबो नमदे हाजि मसा ताक्से अनिसुबदा प्लान की पिरप पैसा से नसी हजने यूटिलाइज तौदबन मरम ओदना डेवलपमेंट प्रोग्राम दसु आइकोन प्रोजेक्ट थाबली बकुन मबसी मतुंगा मोइना थाजदबा कॉन्फिडेंस मांगदबा अदुगा अहुम सुबदा आइकोन उरिबदी चही रसी तौगे चही मगा रसी तौगे हाइदुना पिगिबा पैसा से सिनबो ngамद्रे यूटिलाइजेशन सर्टिफिकेट पिबो ngамद्रे दसी दिल्ली ना खमकपदगी पैसा कथबा बसे स्टेट की डेवलपमेंट दा सोथारे हाबिस मसाना मुक्त तौजर मासी
Indian democracy da amata thokti se amata da thokta adu Manipur da hanak thoi sini yaman maro na seriously sen wabi ga wa na ado party ni chok chok ni wa Party ki President T.A. Chaubana Panchayat ki Sempam Mapum Phana Phangandabasi Manipur da 3-tier system chanahandabadagini Lagiba Mars ani amasung ahum da pangthokadoriba party asigi national convention amadi national level da system asi chanahanabagi isu bukakani haiki Nupida hena sakti pire 33% le haina CME amakokona nangi 33% pire power into pire government thakto de ga skin di bawa Emulation, the government China issues of line of Mishas line department in Namada, emulation, local. Karibunga Assembly Constituency Amada Pradhan Nepal Yawi, Ram Sabha Nepal Yawi, Taruk Ram Sabha, putting up the 25 lower the million of Masia national level BJP na Pukakani, Lakado parliaments, so Pukalangani. Yamna nungaitaba thawdo amada Senapati district ki manung chanba White House siru degi chahi tarani thoi da ngari bi mahiroi nupi masa masakhangdaba singna Dimapur gi Lingrizan ground manakta Izzat mangal matung hatok lagu hundok lamle hairi laikhidrabi nupi macha adudi KR Priti Chiru apopa KR Jajin Toy Chiruni mahak ngarang ayo pung Nepal makhairom tama tamda Dimapur gi Lingrizan ground gi panchayat hall manakta asiba haksang oina leramani asiba haksang adu ngasi mahaki pona phomlamdam White House siru da puraktuna aroiba mathau mangam pangthokre imung manung dagi phangwa pawgi matungina mahak haukiba January tha da Dimapur da leiba mane yumda leiduna mafam adu da lairik tamlakhibani hauzi Dimapur gi fairing race manakta leiba Woodley School da class 4 tamlibani hari tawdos ki matang ngasi Manipur da leiba tungan tungan civil society organization amada tay look kaya yauna awaba phongdo phom White House siru da pangthokre taramadu da saru yakibasna tawong adubu yaning da phongdo ki loinena Pritina hana Tamamba School Emmanuel English School gi mahiroi kya sulaktuna awaba phongdokpa phom aduda saruk yaki panbe yabade Priti ijat mahal matungda machil tomba athaw posak amana kokta tinbagi dakfam lerami tawong adu women's cell Dimapur ne yam kan yaning do phongdok poloina mara leba sing phadun da nipi gi hana davi tori tawdo si Joint Youth Development Association thiam kunjaw masung Scientific Educational Welfare Organization asu kan yaning da phongdokre Dimapur da nupi masa ama misi sadana sikiba amadi Manipur gi hauzik ori matang da Home Minister su ori ba Deputy Chief Minister na pawgi mifam amada Dimapur da state asigi nupi masa mawong sadana sikiba misi si state government haksina lawi misi asigi matang da hauzik pawbo chapchaba report fangdri Nagaland da mikhal naksilak maram na atuwa matam da paw phangmangam da bani paw hek phangmaga chenaba musing chapchaba ain ge bacharak pina bathabak paikakani haiki gakhangam na makata na handa Governor ko wat driver masikibing matang da laisu kalingay da police ka ehenba licha kibadu chapchaba action laukana ba DGP na Manipur da hek halakwaga poktak pigani pandun lariba ASI lobigi Mars parikha Mars thage ahan ba cheyol fog manung da haidolagani phongdo khibul loinena hauzik Manipur police da constable launa bhona ribasi sabchana qualified or ba candidate khaktam logani masidama miyamna sel pizabam de wachat wanom tawiganu karigumba adugumba thawong thengrabida ango ba sabchaba thabak lokhakani amadi matam kya ge mamangde national highway singda protection force lingna ba amadi loktak downstream ngak senana ba IRB battalion ani thamnana ba center khangan khre atubu matam no wafum asi yarakani haibu thazabulai haina phongdoke Siana thoba matamda anana nungaiba apabuwa kra manang no hoy sentiment expect tawjasun dana ka kra pamjasun madu no hoy gi nakani nungai da pamjab hoy gi talk to bani I accept that was the mistake I will rectify it and that will not happen again in the future amjen je chemse ngamno se haijam longjam royal nomji masi masama tu thajadna kaino ari ba kharasi to namna ta adle lebi ba sibai ma da khaw da thinjin ta ya ai ta je go masi masama to na confidence le ta ba ta masi ai just high reloading in high ga masi the physical fitness test of the transference le masi khara chatam chu ut kani mayam chumna tawgani mayam
ꯑꯗꯨꯒꯨꯝꯕ ꯍꯥꯏꯕꯤꯖꯕꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣ ꯀꯚꯔꯦꯖ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯀꯔꯤ ꯍꯥꯏꯔꯦ ꯈꯣꯡꯕꯥꯟ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯈꯔꯅ ꯁꯤꯗ ꯄꯪꯉꯥꯡ ꯉꯥꯡꯕ ꯇꯥꯏꯌꯦꯕ ꯑꯗꯩ ꯃꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯩꯅꯣꯒꯤ ꯊꯣꯛꯂꯛꯏ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯒꯅꯨ Manipur hojik thokliba thaudo wathoksing national madi international thakda miyamda khangananaba honabada website singe soba thodangli haina speaker ts location phongdokre wafam singa se site thopangluki website www.satholup.com hangdokpi toromda phongdokhibani speaker yam da pangto kiba toromda site thopangluki merika su sarugya ki torong mari lenena lubasgi advisor sarachan chiamna phongdokhibada hangdokleba website asida manipur gi atangba novel sing ebook ki khutangda paba phangalagani maruel sum sample humra humdoi dagi lisingani tara humdoi forward the phone kiba lyric sing website asigi khutangda miyamdi honba ngamlagani loinana afawo laikhidraba aiba ibi kaya gi punsi waresu website asidagi miyamna khangba ngamlaga haiba wafam sing phongdokhi speaker ts location na manipur gi magul reba site gi lansing culture amadi thaudo wathok sing website ki matingna peterbi gi miyamna khangana honabda so mating pangli adu manipur da chalaiba internet service piriba company single service sisu miyamna yengsin matamore selama de matam kaya mangan mamong kaya tengnere bi mari manga gi kudong chaba pigadaba da miyo ni fu yang kaina sinadun leide haba wafam sing thamki mi sang khara kaptang sin do power da mi chang sin halamnina khoi de da ki mate haidare ne matam mangba maruni pasha tap tai mangne sidi huge karorama puthong jidi akhangai punang na kanana masida puthoke masi aigi tarti khwaidi laiba kimni manipuri ma laiba gi dongta di laiba khogi prajani laiba state ni shagi santholami chang laiba sunatte asi masida khogi khangai mayam jung masi sinena wana ma matan madugi internet gi changi ba matam mayam je masidi pura laiba kingai ma ore aduna masigi ai beski sinaugi khogi thong haidaba tare asi akhangai na tanabiraga karino thidokpire madigi technical oibda thidokpire kana asima gaktangdi khogi chapchana phangam topa khogi customers ta phangam topa su asembadi phanganing Manipur Public Service Commissioner Loba Manipur Civil Service Combined Competitive Examination Mai Paktuna Merit List ki serial number kuntramari da leiduna recommend tawkraba candidate amabu Manipur Sarkar MPS officer amoina appoint taw matik sa di haina thokhiba memorandum ama singler duna Guwahati High Court ta thakiba case amada court na candidate asida appointment piba ya ya de habdu March 3 faw manungda khalna notice speaker hari appointment order pibidre haina wakalakhibi asigi maming thongnaujam Brinda Mapuraba RK Singlenya School Jamstan dagini case asida petitioner gi maikaida Supreme Court ki advocate SK Bhattacharya amasung and Gunadhorna Lepli Guwahati High Court Imphal Bench ki justice TYF gi single bench na Manipur Sarkar gi respondent oriba Chief Secretary amadi Secretary Department of Personnel sa notice asipi kemni case asi matangi hearing March 3 ta chetagni hari panbayai MPS na loba parikha sida mai paklaba singi appointment piduna join tongnakrabani science ki lamda ayowi thak ta saukalaba su thajaba adunabu thamoi joy tawrabadi khudimak oithokpa ngami haina Padma Bhushan awardee Dr. Satyabratha Sasri Phongdokre wafam singasi palace compound leba bal media mandir da pawmisung unaba amada phongdokibani maruina haukiba February 13 hauraga nimit Nepal ni chupna border area more yauna north east amadi Manipur yauna pangthokadaba Biswa Shanti Maha Yagaga mari lenana Manipur gi khongsata phongdokibani makha tana ngasi dega hauraga February 13 faw pangthokadaba beda sammelan asida bharat ki tongan tongan from degi lakpa acharya pandit amadi scholar Umpurom na saruk yari haiki mana makatana phongdokhibada Sri Kanchi Kama Koti Pitki Jagat Guru Sankariya Swami gi Santiyo Pauzal Kayasu Sandokani Pawmisan hangba wahangi paukhumda Bhopal da hu chenma gas na mar moiraga miyoi kaya sikhiba matam aduda beregoiba mantra amadi jaiga tawduna mafam adu laiba praja kaya hu chenba gas gi ngakthokki ha wafam thamki mana makataraduna ngak laitana awana kaya tholiba Manipur si santi laina bagdama jaiga si pangthokpani haiki the homa or the sacrifice that is performed by pouring into the oblations to the accompaniment of the Vedic chant that can lead to the welfare of the human race. And that has been the tradition with us since times immemorial. Aina Tinkraba RPF ki tactical command thabak tawnu leramba hiang thang mamang laikai dagi
Army number 2911 Corporal Tiger Atopa Mamingna Elangbam Ojit Hariba Miyasi Charkiba January Tang Kuntrada Kudong Tiba Taudo Amada Lakide Haina RPF ki Department of Publicity Sip Bangkimna Topa Cherol Mana Hari Mahak Lukoya Masung Binodini Machani Mana Lakide RPF Amasung Maskil Lanmi Pele na Nuaitaba Formula Munuga Wabadasu Saru Yari Hari KB ingare maniba sairengi lyric imagi physical ngasi Manipur Press Club the release of Kre North East Biography Forum gi ahan bampo kumon ngmalena pangthoki bathorum aduda Standard Robert English School gi principal Landoni North East Students Organization NESO gi secretary Prakash amadi Social Welfare Board ki chairperson RKN Sanasu Saruyaki Saireng asig iba KB ingare bana Manipur gi mangki doriba ariba saktam amdi channel lojar kaya saireng gi khudang da phongdong na bohona bani saireng sing se am bana ma ki resource work ta impom oibang aktani haiki Impal is commando amasung tara taruk subasam rifles apunba force amana hokiba tang tara mari gi numidang pung 3 minute kumangarom tamatamda nongada gi waiting set gi fare hariba Yaitembam Punsi LS ina opopo wai apabi kangsup chingjindagi mioi amadi pungdong momaya lekai digi Imphal is commando mayimdagi fare hariba Thangzam Santa apokpa tombi hariba mioi ne si RPF amsumasgi lanmi sanglup PLA ga mari lenide haina front asigi Department of Publicity sip bangkim na topo cherol mana hari Jiri bam musa tholong asin niming matung pung tarani thoy makairom tamatamda yum saba mystery ama mobile charge tawda maine chingdru siri hari laikhrami adudi Muhammad Kalamia chai kuntra pokpa tsunamia kawi Assam ga jiri ghatagini mak maine chinglum matungda Jiri Community Health Center laing na pukharpada lambi da laikidabani Excise Department da constable oiba miyomagi inkolda sakangdabasina bom thamlamle Singjamai wamo ketri laikai digi constable oiba ketri mem HELENDRO gi inkolda sakangdabasina bomadu bom thamlam tawong adubu yaning da phongdok trung se singjamai wamo ketri laikai da miyam no wakan fam chatakre wakan fam aduda bom thamlam yaning de kari marungi bom thamlam bino habin sima wahai kaya play card singdi iki wakan fam aduda saru yakawin pi mana phongdok pada chahi yankairom Suraba miyasi icham cham da hingjabani asigumba aki akhang pokpa yaba thabasi batungda amona tawiguna haina appeal tawrakli hariba HELENDRO da natraga magi nopi da magi imung manungda sugumba ma tawine habagi problem am da lektaba ma khoida dimalam ta laktana kari marang gi damda bom thamamino HELENDRO gi ngonda sikakta ma khoina pienda badagi kanu ji ISTV gi mateng lokjara ka bungo ai koi sumana kanu pauji santopi wa haidana mateng lokjara ka khoi sidai da sumain thamjabani Imphal East Police Commando na trong laubi mayale kadi fare hariba irungbam Brozen LS tumbi hariba miyasi prepak masung masigi lanmi sanglup Red Army ka karing hiram amta mari lende haina aina thinkrabalup asigi Department of Publicity and Propaganda gi Publicity Officer Sanju oinam thokpa cherol man hairi Brozen bulup asigi thabak sinabane haiba tang bakawa miyasi su prepak ama Red Army ga hiram amta mari lende matam khargi mamangda lup asigi oina Department khargi project ki thabak thoram singda Tang bakawa amagi ming sinabadi laiki makhatana tang bhaiba ming sina khidaba maramna department nathraga lanai miu singda tang bakawa miu sigi ming sinaduna loki sel tum amadi thabak thoram singi damakta lakpu yaurabadi haiba miu adudi mating pangbiu no amadi khudakta lupta pau pibiu hairi District Police Commando asmana fare hariba hiang thang mayalika digi sanang them ningol sanasam ombi jane sori chahi nifuma thoi apok S Manihar Singh Kauban PSSU lubasige hiram amatada mari lenade hairi Chandel District da Sarkar Paikaliba Sauko Tarangi Tabak Karada Kumang Sausindaba Ubada MLA Victor Nunglung Anal Nuaitem Fundukre Chandel District Headquarter da NLCPR Gimakada MDS na Sagaliba District Sports Complex Tabak Kumang Sausindaba CPN Haina MLA na Funduki District Sports Complex Sigi Lemhoriba Tabak MDS na taba topa agency amada sinarga sagalhan na ba sarkar ki puling sing ki bana makata na phongdo kibda Chandel Christian Village leriba school film masgi maung singda mairoi sing mai masing tambadana tana mama mapa oiba sing su pen da fauna re sarkar na akhana ba meng changduna school sigi anoba building sana ba hona biu haiki isin pham khangre aduna MDS tagi lothoga topa department amag agency mu chuan pami Mayang Langzing Taning da Veterinary Department ke Joint Director Makhada Fumlo Veterinary Dispensary Madi Taning Development Club ko khusam natuna sa sandan nagan ba laina singde ngaktuna ba idak langthak sing kapsokre housing attainment break matanga adom gi pokpodagina sahi manga faugi matunda leiba angang singlu lamliba 2013 February gi tang 10 numit asida adom gi angang singbu
polio drop ani ni deng pitak piu Fit Family Herbal Sugar Free Health Syrup amasung capsule masina hakchang bu kangkhat hanbata natana ningsing bagi sakti hengat hali chaning thangning ba faw bata natana kuchusu hengali Sizinabiu Fit Family Health Tonic Dependability and style. Lemon Mobiles. Amukana Taramok Sadi. Drug Lalon Mamatangak Piva Toroi Haina Aina Tinkraba Prepak Progi Department of Publicity and Propaganda Assistant Secretary Sunil Machin Topocherol Manhari. Makatana Fungdropada Handak Marak Mamalyam Lava Drug Kaya Farak Pamadi, Hariba Drugs and Assis Sarkar Sigayam Naknaba, Mio Singa Chatabalalo Litiki, Post Singni Hibasi Miam the Kangar Wafamni. Imphal Airport drug pabada asoba thogdang lokhiba SIU bu mutat pamadi mathau fazana tawbagi manapi mauta OC Ranjitpur transfer tawbagi mongsi sarkar sin miyambu apangwani haibagi tawbani hari Serol sin makata na fungdropada February tang 15 da Mantri Pukrida laiba NRL pamanak til pakror ama makairongi oigadaba Sido Efredin drugs in Pakiba dugi mapu Muhammad Milan haiba amagini haina Pariba Mio Omaduna Fondok Labasu, Asing Mamapudi Kanana Habadu, Lubasina, Kangle Hari, Pau the Wakaya Amasu, Kanana, Kadada, Puraga Loli Habasi Kangle, Asigum Laba, Kunai Amadi Miang and Mayaka Lariba, La Lorba Kambu, Simatata, Lubasina Tizinba, Horin Hari, Masida Miam Mating Pamio Hari. Lampel Police Station Manung Chanba, Sagolban, Yankomler, Masin Leba, Premila, Jewelry Haina. Haiba sana slabagi dukan amagi so fakaraga sakang dabasana charkiba hinong yaida selo inal palising yangkai henba sempong loina sana tulani huran kre waking satpa music na phongdor ki matuina gari masada lakpa miyo ni ahumna dukan mamangda nongyai matung pungan irom taba duai de leptun leiba unhawi hari asiguma huran chinthigi tawdo se matungda amona tawbigano amadi mari lena basina thigat piduna ain go bacharak pibu haiduna mafam adugi akobi leiriba tuwan tawn club sing na phongdor kre Central Board of Workers Education Regional Directorate Palace Compound Imphal Sinduna Numit Humni Chathagadaba Empowerment of Pre-Functionaries for Rural Socio-Economic Development Hiramda Training Program Tawalgi Keti Sanglen Hudokre Taramasar Tawal Block Pradhan Yauna Maru Americana Saruyaki Service Siksa Biangi Matanga Block Level Goiba Numit Humnigi Community Leader Training Program Kaksing the Laiba Practicing Junior High School da Hokre Haudogwi Toromda ZEO Kaksing T Patmo Kaina ZEO Kaksing DIM Rasmohon Singh Yauna Miyokana Saruk Yaki Training Asida Block Kaksing Manunga Labor School Singing Member Humdra Rom the Saruk Yari Koki State Demand Committee na suspend Taudu Lakiba Matam Kaktaba Public Blockade Adu February Kunmari Inung Yadingi Makata na Chatragini Hari Manipur Sarkar na Thazaba Pirakpadi Mamanga Chataram Laba Blockade Asi January Tang Kuntareta suspend Taukibani Yanaki Wafam Sing Tabakta Ontorok Tabadagi Makata na Manipur Kuki Tabal Lamsingda Matam Kaktaba Public Blockade Asi Chatagan Haina Koki State Demand Committee Information and Publicity Secretary L. S. Geos Guitina Tokocherol Mada Kangalagli Hosik Sanavik Paumuk Lobis. Masih sanawi Paulo Polo. Manipur Police Polo Club A na Kunipalak Suba N Hajari Amid Dr. N Tombi State Polo Tournament ki winner oikre. Manipur Horse Riding and Polo Association the Sindham Pal Kangsim Satarikaba Tournament asing asiluisan bagi tournamda Langtawal Kendra MLA K Sam Commercial Industries the Principal Secretary O Navakisor Manipur Equestrian Association President Dr. S. Joy Kumar Singh Amadi Tournament asigi donor oriba Naurem Ombisana Tombi Devisu Saruyaki Taromaduda MLA Karam Sam na N Hajari amid Dr. N Tombi State Polo Tournament asibu hena mapungpa na pangtupang amrin dapat lupa lak ama fixed deposit at hamgani haiki kasi final match aduda Manipur Police Sports Club Team A na Texan Polo
Club A bu Panjal Mari Ohum da Thoidin winner Oikivani. Mesaduna, Team Animana Akan Mong the Lambatong Sanaki, Api Matamda, Team Animana goal, Ohum Chanabagi, Chakrama Haptuna Sana, the Manipur Police Sports Club na Mai Pakivani. Manipur Police Sports Club ki goal Mari Adu, M. Jawan, M. Surjit, Am the SB Mol Chanki. Tournament Asi Mai Pakagi Golden Goal Adu, M. Jawan, Chankibani Amaromda, Texam goal, Omaduna, M. Manihar, P. Ojid, Amadi, M. Doreen, Chanki. Tournament Asi best player na Manipur Police Sports Club ki S. Homojid na Taduna, Lupalising Mangaloin na trophy. Learners up or about Texas Polo Club, the Lupalising Taramaloin trophy, at the Manipur Police Sports Club A na Lupalising Kungalonian trophy funky. Manipur Cricket Association Sino Thasi Kumari Digi Luang Popa Cricket Ground Elite Group League Horgani Aduga Thasi Kunitoi Kumalampa Cricket Ground Under 14 Cricket Tournament Paktolun Hari Humputare Suba National Football Championship for Santos Trophy da Saruk Yarugada Manipur gi team da Agriculture Minister MD Abdul Nasir na tracksuit Pirakiba Amadi USA gi Kurai gi Secretary A. Suranjoy Singanasu Sport ki Sing Pibag Nama Amphana Thaga Pongdrok Leap Manipur Horse Riding and Polo Association Sindhurambal Kangim the Satrakpa N. Hajari and Dr. N. Tombi State Polo Tournament Lusimbi Numita Nupigi Polo Exhibition Mess Masu Pangtukre Chahi Taragi Matundangasi Team A and Team B Kaidukna Sanaki Maduda Team B na Team Abu Panjal Maria Mathuidina Mai Paki Team B Panjal Singadu Abena Panjal Ani Jitolia Amadi Premabatina Panjal Amamam Chanki Lak Leba Governors Polo Tournament and Pigi Competition Su Pangtok Lani Heidi Hauzik ngasi noming ay ngasagi pao. ICR lampel pati pangba pao gi matung ina ngasi khwaidigi saba degree Celsius. Kun mga dasmik taru khwaidigi ingba degree Celsius mga dasmik mapal nungsita yawa isin manang isang ayukta chada mudra mga nimidang waram da chada kuntra mga nung chukide. Hauzik arwibda maru pao amuna. State Cabinet na Manipuri Language tungan ba Directorate lingna ba madi airport gi drug fakiba case CBI da sinan na ba warip laukre. Barak Itiasa planning is sent from Hantan ba state asi Manipur na ahan ba oide hai na BJP na maral sikre amasung Manipur Police Sports Club A na Kunipalak Suba N. Hajari amadi Dr. N. Tombi State Polo Tournament ki mapu oikre. Hauzik ko the ISTV News na tang solution jere ming tabi punong po mukana kuram jari. Welcome to Conway Services and